अहानबद मरोइब पाउ हाइपौ जदोनंग लेखिदबगे मरफुदरा मरिरक सुबा निंगसिंग थौरम पांगथोखरे नेशनल स्पोर्ट्स डे की थौरम ngasi मणिपुर की मफम खरदसु पांगथोकनखरे अमदी IDP सिंह मसा के मयुमदा अमुक हंजिंदुना हानगी पुंसी महिंग हिंगबा पामले करंबा मतमदा ngamgadagi हाइबदि खंगबा ngamdri खुरमजरी ISTV के मणिपुरी पामित एक ताबलिब सिंह तरा नुकचरी पाउसंदोंग न पिजरी हाइपौ जदुनंग लेखिदबगे मरफुदरा मरिरक सुबा निंगसिंग थौरम पांगथोकनखरे निंगतमना हिंजनिंगबगी ब्रिटिश के मायोक्ता लाल होबगे थवाई थाखिबा हाइपौ जदुनंग स्टेट के थाकता इकाई खुमनबियु हाइरकपा ngasi फाउबा लेंगाकना तादना अथौबा अमबु मिराइबिबनी हाइना जलियांग यूनियन की सेक्रेटरी पंटिनजाई न्यूमाइन हाइक्रे फ्रीडम फाइटर हाइपौ जदुनंग लेखिदबा चाही मरफुदरा मरी सुरकपगी निंगसिंग थौरम स्टेट लेवल हाइपौ जदुनंग डेथ एनिवर्सरी कमिटी न सिंदुना कैसामपात लेबा जदुनंग पाक्ता पांगथोखरे थौरम मदुदा जलियांग यूनियन की प्रेसिडेंट ओइरंबा जानगामलुंग पानमै जलियांग यूनियन की प्रेसिडेंट अथाई कामै यूनियन पै जेट यू गे चीफ जस्टिस अडी राइमै जेट FA की प्रेसिडेंट अगुइलुंग गांगमै फेडरेशन ऑफ फाउमी की सेक्रेटरी जनरल याजिंग BCC Kabui Mothers Association की प्रेसिडेंट अटोंगपी कामैना थौरंगे थोइबा मिथुंगलेन सिंह अमसुंग JETU की प्रेसिडेंट ओइरंबा प्रोफेसर मैजिंगलुंग कामसनना स्पेशल गेस्ट ओइना सरुकियादुना थौरम अदुदा सरुकियाखिबा लेखिदबा सिंहना फ्रीडम फाइटर हाइपौ जदुनंगी मिटमदा हेकत लेकत तमदुना इकाई खुमनखे थौरम अदुगा मरी लेनना जलियांग यूनियन के सेक्रेटरी सु ओइरिबा स्टेट लेवल हाइपौ जदुनंग डेथ एनिवर्सरी कमिटी के सेक्रेटरी पंटिनजाई न्यूमाई नंगसे असी मतम अदुगी ब्रिटिश एम्पायर अदुगी मायोक्ता मणिपुर की निंग तंबगी इहौदा चंगसिनखिबा इहौदा ब्रिटिश की खुट्टा जस्टिफिकेशन अमत फंगदना थवाई थाखिबा नुमित अदुनी नुमित असि मरैबाग मजातिगिदमक थवाई थाखिबा थौबा सिगी मफमदा कांगलु फुरुप की खेनाब थमदना लेमिनरिबा येलहोमी खुदिंगना पुन्ना सरुक यामिनदुना इकाई खुमनबा उद्मिनगदबा नुमित अमनी एनिवर्सरी कमिटी ना नुमित असे स्टेट की थाकता पांगथोकपिनबा स्टेट गवर्नमेंट कयारक हाइदुना लाकपनी अदुबो गवर्नमेंट ngasi फाउबा तासिनदना नाथाइबिरगा थंबिरगा लाकली थौरम पांगथोकपम ओइरिबा जदोनंग पाक असे गवर्नमेंट ना पिरबसु येंगसिनबा लैतबना सो लोलगा थंबा तारे टॉयलेट फाउबा लैते खुदोंसादबा कया अमा लैरि हाइखे जदोनंग की पुंसी असे अखोइना येंगबा मतमदा अंगकपनि हाइना खल्ले आइगी वखलदा मरमदी चावख्रबा माइटी एम्पायर ब्रिटिश पु करमाइना महकना मदुगी वखन लोदो थोगा करमाइना मा मयुकनबा ngambibनो तौरिबनो हाइबसे मसी ईश्वरगी इंस्पायर अमनि हाइना अहा थमजनिंगी महकी फुटप्रिंट असे होजिक लै हौरिबा अखोइ मिरोना मंगोंदगी अखोइ महकी मरमदा स्टडीज तोबा कांदा यामना तमजनिंगाई लै हाइबसे थमजनिंगी मरमदी अखोइ निंखा तंबा अदुगुंबा जाति अमनी मिखा पोंदन लेगिदबनि हाइबसे महकी वखलोनी मसी अखोइनसु लेरिबा जेनरेशन असिना मसी की खोंथांग असे चंगसिबा मतमदा अखोइसु माइ पाकपा म ओइगिनि हाइना आहाकी वखल दम थमजके नेशनल स्पोर्ट्स डे की थौरम ngasi मणिपुर की मफम खरदसु पांगथोकनखरे चंगांगै एयरपोर्ट रोड लैबा हार्वर्ड स्कूल न सिंदुना नेशनल स्पोर्ट्स डे की थौरम ngasi पांगथोखरे थौरम अदुदा मणिपुर पुलिस स्पोर्ट्स की SP लाइस्ट्रम सरिता देवीना स्पेशल गेस्ट होइना सरुक्याखे थौरम अदुदा स्कूल असि की प्रिंसिपल डॉक्टर के नबचंद्रा वाइस प्रिंसिपल कैथलाकपम जितेन एकेडमिक कोऑर्डिनेटर खुंदोंबम हेमंतना मरुइबा मेसिंग होइना सरुक्याखे थौरम ग मरि लेनना मणिपुर पावर हाउस ऑफ स्पोर्ट्स आइबा थीमदा एसे कॉम्पिटिशन दा मकोंग मथंग तारबा स्कूल असिगे माइरोइसिंगदा सर्टिफिकेट अमदी खुदोल पोट पिदुना पोंगनिंग थौगतखे
tungda thangta taekwondo ta khausaba yoga amadi muay thai gi masana singi performance utke Manipur Police Sports ke SP Laisram Saritana haugalakliba naha singna lairikta oirabasu sara khotnabadabu oirabasu tongan bahiram singda mai pakpa mi ama oigi hairabadi hakchang fana thambaga loinana khotnabakanba mathautai mebagi punsida tongan basingna bakaya laklabasu isana pamna sangsiliba sinfam singda mai pakpa ngamna khotnaba kangadabani madu khaktana Manipur bu malemda saktakpa ngamgani chawkhatpa lebak ama oiba ngamgani makna piklingai matamda mahaki apuk pamapa nganna kaina khibana imung manunggi awaba amadi khudungchadaba kaya thingnaduna laklaba matungda makna ngasigi phibam asi oirakhibani mairoi singna hotnaba kangadabani haike सानाबसिदा कानारिसे कइनो हाबो कांदा सानाबसिदा लै खता पाबसु नो इसा सोलगदि याउद्रदि हेल्थ फत्रगदि नोइना ओइनिगे बा नोइना मंगि ब ड्रीम दु मंग फाउनबदि ngमोइ अदुना सानाबसे दुकि मतिक यामना मरु ओइ नोमदा 1 hour से कंपलसरी काइथोगा ngang वॉकिंग चपने खंगदे इनी सानाबसे नोइना मंगि मगंग दु मंग फाउनब मतम दै सा फत्रगदि यादे इसा फहनबसे फास्ट प्रायोरिटी इसा फबा इसा फरदि खुदिम लोइ लाक्तोइने बागी सादर सिंस्ताइना हाइनिंगबसे कइनो हार कांदा नोइदा आइना स्पेशली रिक्वेस्ट तौनिंगबसे कइनो हार कांदा नोइना पामी बा फिल्डुदा थवा याउना होनो ते एम सिंसिरिटी ओने इसा थमोइ मिनमगनो नंगना साना ना सा मिनम जरदे नंग मी ओइरोबा मिनमबसे दि फते ओइदबा ngang se phatte kaino isa minam gonu thamoi se engna nang ngammi ba jaga do thamoi se engna ngatang pe samdang par ga su haidi sente samta par so thawa yauna thamoi se engna pabiramba adagi sente samta ira so thawa yauna se engna ibiramba adi yum do kon pheng bor so thawa yauna kolong ko tam pheng so thawa yauna pheng biramba adu ragade nang nong ta success hoiba do adum tungde na tanara daw Principal Dr. K. Nabachandrana Aikhoigi Mangda tongan ba athing ba ayet papirakpa awaba kaya thingnarabasu hotnaba kalabadi mai pakpa mi ama oiba ngammi haibase Laisram Sarita gi punsi waridagi khangle haugalakliba mahairoi singna aina pamliba pandam adu fangge haiduna hotnaba lepa yade pamliba pandam adu fangdriba fauba hotnarabadi aina pamliba sinfam aduda mai pakpa mi ama oiba ngamgani haike छात्र सिंह हाइनिंग बदी कोई लोइनमक छात्र खुदिमक सी कोई लोइना मानना फबल सुनते सोमबसु यावी असोम सिंह दा हाइनिंग बना 50% हंदक फांगसु आई मथंग ददी 60% सी आई टारगेट ओइगनी मथंग दई 60% फांगना बा लाकनगे हाइबसे अना compete against yourself 50% fangiba na 80% fangiba nataga 90% fangiba ngangba changdan nuraga nuai dabu orgadi depression pokani adna compete against yourself akoi thabak khudimaktani farm determination ma leraba adorgadi koina punsida mai pawoi dabu gi maram leite National Sports Day ki thoram ase Takmo Region Water Sports Complex ta District Youth Affairs and Sports Office Bisnupur District Rowing Association amadi Bisnupur District Canoeing and Kayaking Association gubuna khutsamna duna pangthokre Regional Water Sports ke sanaroi kyana National Sports Day ki pausal puba boat rally ama chatuna apunba water sports ki event tarani thoida athoi hen sangdamna ke District Youth Affairs and Sports Officer Bisnupur Hizam Hamzitna ngasigi numit ase Major Dhyan Chand gi mapok numit ningsingduna leibak sinba na pangthokpa thoram oirabasu Manipur gumba sports ke industry ni hainariba state amadadi yamna maru oiba numit amane haujik leriba water sports ke afaba sanaroi ke asidagi hena sanaroi puthokna bahotna bada hena leiramliba water sports ke complex asi semgat pachangli asi gumba dilapidated condition amada leriba complex asidagi Manipur gi mingchat kaya purakliba asi haujik leriba fibam asidagi khare hena mityeng changduna infrastructure leriba sing hena hapchinduna yengsilabadi outstanding oiba sanaroi kaya masing thingamdana puthokpa ngamgani haike Major Dhyan Chand gi muktam mari lena na koi Bharat Pumba satari ba koi National Sports Day masta koi gi su kai phadama se koi tawum thopai koi gi adum ba instinct tu ne koi uli se sira takmu gi water sports jaga lai ba rowing amadi ken kayaking gi jaga sida to jaga se state ki ori am kai phadama option nam ta lai ta ba tare jaga am da ta tobiya da ba adro masi pose mari lena ba authorities na mamang di hona biraga lai he na masta okil thade biraga he hona biragani hai bagi khaja ba su lai jai koi isamaki oina su masta thamkat laga gang gi international level da ngang mayam sali national level da mayam sali kene na mapung phana puthokani haibdo koi leiba infrastructure mayam je samgat piraga jaga ji samgat piraga di kene mapung phaba chauwa inot amaga loina samgat bidal koi state ki mai pok ngamba jaga do soina oini haibo pham thamjage Manipur ke MP Laisemba Sana Jauba ama Dibidya
Bharati Siksa Vikas Samiti Manipur Ani na puna khut samnarga numitum ni chupna chathagadaba Sangsad Khel Mahotsav lisingani kun manga ngasidagi konung mamangta laiba Bal Vidya Mandir da haudokre chaukhatpa khunai ama ohenna ba tunggi yumbi oigadori ba nahasingna masamo faba afaba wakalol khanba ngamhanba amadi thaksi khasi lehenba changi mapangal kanba amadi Fit India ama ohenbada punna thaudang nauminaba matam oire haina MP Laisemba Sana Jawbana haikre hoki masana da singthanari ba loinana Padma Awardee Major Dhyan Chandge Chama Kun Suba Mapokumon ga mari lainana Laibak Pumbagi oina ngasi National Sports Day haina thoram pangthok liba sigi saruk ama oina Laibak Pumbagi oina MP Singhi Miteng Makada Sangsad Khel Mahotsav pangthok liba sigi Manung Channa Bal Vidya Mandir da numitum nigi sports event asi pangthok pane MP Laisemba Sana Jawbana makatana Sangsad Khel Mahotsav asigi Manung Channa Prime Minister Narendra Modi na Laibak asida leiriba mipum khuding makpo masamo faba afaba wakalol khanba Laibak asigi chawkhat thorangda mapung fana sarukyaba citizen amamam oihena bapandam thamli aikoi pumbana hakchang faba thaksi khasi leiba citizen amamam oiduna Laibak asina kumza lising ani ni futaret fauba mapung fana chawkhatpa Viksit Bharat mission da mapung fana sarukyaminasi haike Adati Bangkaiba Ekoi Khel Mahotsav se masi maruwa thim di kai haba matamda 1 ghanta khel ke maidan mein haba bharat leiba mipum khudumak every citizen of India halobe yai natraga nahaw oiba yai mase nomagi manungda pung amatangdi kaithuaga ekoi salabungda mana haiba mana ngamba halorga mala ngomjaba nahaw ngomjaba pung amatangdi sala khona bada mai onsalu masamu paba healthy oiba strong oiba dumba India ama fit oiba India ama sembada masi asoba khongthang amani BJP Manipur gi President A Sardana Lebak asigi Prime Minister Narendra Modi gi meeting makhada Lebak pumbagi oina ngasigi numit National Sports Day asida MP khudingmakna Sansad Khel Mahotsav pangthokna duna Lebak asida leriba mipum khudingmakpu masamo fana lehanna bahotnari sana khotnabada mi amabu masamo fana lehanbaga loinana sinja kamhande afaba wakalol khalanduna Lebak asigi chawkhat thorangda chawna thodang lobang ngamhali Manipur State asida Laibak asigi oina sana khotnabagi lamda chawna thodang lauribasi khangduna National Sports University thambani lamdam asida leiriba mipum khudingmakna tungi yumbi oigadoriba nahasingbu mentally amadi physically fit oiba amadi lamdam asigi culture bu yokhatpa mioi ama ohensi Viksit Bharat Abhiyan chapchana thodang lohonsi hain haike yam sengna sana kotnaba asigumba sida khwaidagi hena aikoina maru oina lawba darkar oi haidana adugumba Bharat ki Pradhan Mantri na hairiba sanaba sida pungning chingchillaga program asi pangthok pibani Bharat ki Pradhan Mantri ki Viksit Bharat haiba adugumba Bharat ama yamna develop tawraba country ama puraknaba hotnabada sanaroi singi achowa thodang ama lei haibase utpi bagi adugumba pangkak aduni Lamdam asida thokliba irang asina maram oiraga tha kuntare thena Wangjing Kodompokpi Sports Complex ta hangba relief camp ta jongja famlauduna leirakliba mori amadi serogi IDP singna masagi maramda amukha na hanjinduna hanagi punsi mahingda hingba pamna hauri karamba matamda masagi mayumda hanjinba ngamgadagi haiba chapchaba khangba ngamdri iram asida paudam ama Thawal district ki Wangjing Kodongpopi Sports Complex da hangliba relief camp asida mori amadi serok dagi relief camp asida lairi hairiba relief camp asida lairiba miyosina kari karamba khudong sadaba thengnari ge haibadu miyam punna amtang taminasi Nongmagi hawai super khara piraga sikakta charag hingbadi yadi akoi po yama chapatu yam ware pot sit pa yawi sit ba yawi nongan ma chat pot yoluba mai pot thang luba mai sit tam nu kongkai ma adigi laibak napi phoi ruba kari tauba marol ma simai sujaru me da subdi ana eki matang sidadi adugi matik ware laitaba khoidadi isan pijing asi nipi gi magi pharak tabado matam am kana taw mi boarding ozan di layeng biu an hai khone dingam jadam ni yeng bangam dinga si jong ai lokthogi adi sigi mai kai dagi smart on sarkai mai kai sidagi sigumba ma ana yorpada khone daite lobi ga dawni akhone tawjaga dawni serious oiraga di kholaga di haibada di wai du ko khangja dabani na kanada hangaga kanada hare khoi sije
ꯇꯧꯒꯗꯧꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯖꯗꯦ ꯌꯥꯝꯅ ꯑꯋꯥꯕ ꯐꯤꯕꯝꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤ ꯌꯦꯟ ꯉꯥꯅꯨ ꯈꯔ ꯌꯣꯛ ꯑꯗꯩ ꯑꯍꯜ ꯑꯣꯏꯔꯛꯄꯅꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯁꯨ ꯉꯝꯇ ꯊꯥꯒꯤ ꯑꯣꯏꯔꯁꯨ ꯁꯦꯟꯗꯪꯗꯨ ꯈꯔꯁꯨ ꯃꯦꯟꯕꯤꯔꯒꯗꯤ ꯈꯔ ꯐꯒꯗꯕꯅꯤ ꯀꯣꯟꯊꯣꯡꯕꯝꯒꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯟꯅꯝꯗ ꯌꯦꯡꯕꯤꯗꯦ ꯌꯥꯝꯅ ꯃꯑꯣꯡ ꯑꯃ ꯇꯥꯗꯉꯩ ꯂꯩ ꯑꯩꯈꯣꯏ ꯑꯍꯜ ꯑꯣꯏꯔꯛꯄ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝ ꯑꯋꯥꯕꯗꯨ ꯑꯣꯏ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯚꯣꯠ ꯃꯌꯥ ꯑꯣꯏꯔꯒꯗꯤ ꯃꯣꯏ ꯍꯧ ꯍꯧ ꯂꯥꯎ ꯇꯧꯔꯛꯈꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣই ꯃꯁꯤꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏ ꯂꯩ ꯅꯥꯔꯦ ꯏꯔꯅꯥꯏ ꯑꯣꯏꯅ ꯌꯦꯡꯉꯦ ꯁꯔꯀꯥꯔꯒꯤꯗꯗꯤ ꯒꯨꯂꯤ ꯆꯞ ꯆꯥꯕꯤ ꯄꯤꯔꯛꯇꯦ ꯀꯩꯁꯨ ꯁꯔꯀꯥꯔꯅ ꯄꯥꯎꯗꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯥꯏꯊꯔꯤꯕ ꯁꯦꯟꯗꯤ ꯂꯣꯏꯔꯦ ꯇꯥꯡꯀꯛ ꯃꯔꯤ ꯊꯣꯛꯅ ꯑꯩꯈꯣꯏꯒꯤ ꯈꯨꯄꯥꯏ ꯁꯦꯜ ꯑꯣꯏꯅꯕ ꯑꯋꯥꯠ ꯑꯄꯥ ꯂꯩꯅꯅꯕ ꯄꯤꯅꯦ ꯍꯥꯏꯕꯗꯨꯁꯨ 15,000 ꯄꯤꯕ ꯍꯣꯠꯅꯕꯗ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯆꯪꯉꯦꯕ ꯐꯪꯗꯕ ꯃꯤꯁꯨ ꯌꯥꯎꯔꯤꯕ 15,000ꯁꯦ ꯆꯍꯤ 2 ꯍꯦꯟꯕꯁꯦ ꯁꯤꯒꯨꯝꯕ ꯀꯥꯈꯨ ꯄꯗꯥꯔꯅ ꯈꯟꯕ सेमिनार खनबा काखुजिदा अखोई मयामना लेलंगनी कयाम वाना लेलंगनी हाबजे सरकारनसु अमतंग उबियोबा इसा पाखंग लैसाबी फारे तोंगान तोंगान बा सेपरेट का ममम पामे तुयेब थादोरी निचा नुपा अतोंबा हुजिक तुयेब थारमदाइने बोर्डिंग दा थंगदब मतमसिदा खोइदि पैसा लैतबनी नोंग नोंगमगी मिगी युम दा पोट जोनबा चलेरगा तालगा चाबनी इसा बोर्डिंग दा थंबा ngamde इसा सेंबा ngamदरे लानसिदा चानाबा होनाबदा हुजिकति अखोइदि वाखल लैना नारे हक्चांग अमता फत्तरे अनाबा ngata ngaire हुजिक इसा लैसाबी बोक्ता वाखल लैना नारेबा सिगु माइने कयाम कुइनि हिंदोइनो खनबदा युमदा कैदंगोइ चतोइनो खनबदा खोइ याम वारे मिगी मयु मेमदा पोजोन बिचर लेरे मिगी थोंजिनदा नीबदौना कप्पा कप्पगा लंबीदा मिने योनबीद्रा लैबीद्रागा थिना ngang ama pan tho lambida kap leire अखोइदि इकाइरे सुमाइने कयाम कुइनि हिंदोइनो खल्ला खल्लागा लमांग तुमांगदा फम्मा कप लेरे पोजोन थोक लेरगा हजिक मोरेदगी तसेंगना चेलक मी कुंथ्रा की मथक्ता ओइना सिगरे लोइनाना हजिक हजिक अखोइदा लैजरिबा वांजिंग कुदोंपोपी रिलीफ कैम्प असिदगी सिबसु मिसिंगजे तरुक सुरे लोइनाना हजिक हजिक पैसागी मतांगसिदा थेंगनरिबा अवाबसि आईडीपी सिंगसि यामना चावना थेंगनरि मसिदा सरकार की माइकैदगी थोइदोकपा फंगदरी हाइना थमजनिंगे मसागी मरमदा लांजेनरबा प्रजाजिंग मराइबक थीरबसिंगसि गी येंबिरगा मखोई मसागी मयुमदा हंजननबा सरकारना होना बिगनी हाइबसि खबरगा न्यूज़ की चैनल सिंग ताबदी फंगी अदुबो ngasi फावबा सरकार की माइकैदगी करिगुम स्टेप अमा लखलप उद्रि हाइबसि मका थमजनिंगे पांगफम थोपा सरकार की पिभम थोपा चाकथुंगना चिंबा मदेगी अखोइगी कंपेटिशन चिंबा मफम मतम चान चान पिथोकबिरगा अथुबद मतेंग पांगबिउ लोइनाना अखोइगी फंगफम थोपा सिंगदु पिथोकबिउ मोनगा फमुगा ताइनबदा पीदादबा नुमि यावदेबा खोइसे इयुम माइकೈ मोरे येंगबदा खोइ याम वारेबा इयुमदा चानिंगदबा इयुम उदबा नुमि जे सुया यावदे खोइ कुमै पियोमि नोम नोमगे लेपदि याव चले खोइगी दि सारो सुदुम थुंद्रे अखोइजु मियोइ बनिना पामे कुमै पियोम नुगाइना लैनिंगे सरकारना लाजु लोइसन बिदे युम युमदा हंजलनी डिसेम्बर बुकी मनुंगदा मोरेगा चुचाम्प्रुगदी हंजलनबा यारोय अमदा मु होंगने अखोइजिबु साना पोलाबा मोइना पामदबा लमहांग तुमांगदे युम सारा सारागा अमदा मु थांग कयाम खोइजु सुमाइना खोइ थांग लैदोइनो ngamaroy अखोइदि सिदगी चटपा सिदगी चलन गे आदि अखोइ मोरेदा थिनबिरोबा युम दुदा चलेरगा ने ला लोइदना लिरे केमदा लैरगा होइजु युम मोरे दुदा रिलि केमदा लैजरुरगे अखोइ सरकार तबम थोको येंगबम थोको खरा येंगबिरिरगा युमदा थिनबिरो या वारे अखोइ रिलि केमदा लैबजि या वारे था कुंतरेट फाजिललब इरांग असिना मरम ओइरगा रिलीफ कैम्प लैरिबा आईडीपी सिंगना मखोइ मखोइ की मसा मसु लाइक तंबा अना लायंगे ओइबा पैसा चंगदबा कया चंगलकपा अदु ngamnaba हाइदना मखोइना nganu yen loiduna amadi lambi amadi yum da chatuna पैसा तालबसु खोइगी इमुंगी अवाद अपादि कोनरक्तबना मखोइ वखन अदु सोल्तना वखन गी लाइना नाब कया अमसु यावरे अमरोम द पालिब लेंगाक असना मसा मसा के मयुम द हंजलनी हाइख्रबसु ngasi बाव हंजनदबा असिना रिलीफ कैम्प द लैरिबा अहल ओइरबा मियोइ सिंग असिना मसा गी खोइनि नफुम तार मफम द चतुना सिबा बाव फंगलर द हाइबागी अचोब वहंग अमा ओइरि हाइरिबा पखुम फंगलर द वहंग असि मयाम पुनव गाइमिनबा तारि आईएसटीवी पाउगी द मक्ता सगोल सेम संजोय गी लोइना पाउदम जरिबा कर्णजित थौबाल डिस्ट्रिक्ट कोदोंगपोकपी टिंकाउ रंगवन चप्रियाक फॉर्म असम मणिपुर अमदी नागालैंड सिंधुना हाइपौजदुनों लेखिदबा चही मरफुदरा मरी सुरकपगे डेट एनिवर्सरी की थौरम चिंगमेरोंग दलाइबा टिंकाउ रंगवन कालुम कायदा पांगथोखरे थौरम अदुदा हानगी डेप्यूटी मेयर आईएमसी पौ माइवोन फाउमै TRCP AMN की वर्किंग प्रेसिडेंट पौ
Chun Kairung Kamai, Vice President TRPC AMN Pau Pauhomlung Kamsan Amadi, Kulgimasak Naiba Mioising Amadi, Nupi Luf Kiasu Sarukiaki, Tarangi Sarukama Oina Hypo Jadurangi photo da photo puduna laklaba matung holy wine katlaga candle thanduna miyamna laisu katuna ikai khumnabasu utkibaga loinana leibak ningba isai kyasu sakhi amadi jadonang na lauramba thodanggi matangda miyamda sugaina thamki thauramga mari leinana hanagi deputy mayor IMC pau maivon fawmaina religion amadi social reform gi lambida tongan tongan bamfam singda khundaduna leiriba jalyangrong gi furup sing asi punsinaba kan hotnaraba misak amani asigumba jalyangrong singna khunda bamfam singda British na tax kombana chingba chatharakliba adugi mayokta leiduna jalyangrong myamgidamak makna luchingduna akan mamongda mukna khiba misakamani British ki mayokta thabak tawbagidamak mahaku British na phaduna fasi tawduna hatkibani jalyangrong gi furuf khakta natana ngasigi hawrakliba lamdam asida leiriba furuf khuding makke yelau furuf singna haipo jadunang na loramba thodang chatlamba lambi adu khangba mathawtarakle lamdam asida miramdagi lakpa mitopna nataba amadi lingjel manadaba lamdam asibu mache tanaba yekhai thingairak libasing asi punna thengnaduna yelho furup khaktana rule toba lamdam ama oihanaba hotnaramba jadonang gi thawtang adu hauziki matam asida yamna maru oi yelho furup oiminabagi thawdang adu punna lawminaba matam data lamdam asida ingtappa mara chetpa lamdam ama soidana oiba ngamgani haibasi ngasi gi hawrakliba mirolna khangba matam oide haike 54 death anniversary pangthok liba TRC pangthok ibasna takpudi masi magi dream do success oire habdo akhoi punamakna thajaba makhada hoifor chathari bani habda em thamjage akhoi jeringlung community khakna tana magi wakhalon manipur apunba asida lamdam asida atopa rule to yadaba manipur gi indigenous oiba manipur da leiba jati khaktina rule to ba oina leigedabani nungsi chana leigedabani adugumba gi dream adu horak liba miron singsu masigi si ngam setna thajaba makhada pawjadunongbu sugi matik wangna youth singsinadi sugi matik yamna nungsi chanana yamna magi mai pakpa masu oina ina thamjage Aikhoina khangdabadagi aikhoigi cha singbu apangbani haiduna mapunsigi oina makhoida lotuna leiba haithoi singthoiba sing sizinaba ngamdana namsinduna thamjinbi haina John 1 Impal West ki jet EO Yumnam Hemchandrana langjingda leiba pari imom sindam sang high school da numitnini chathagadaba exhibition hawdokpagi thoramda phongdokre thoramadu da pari imom sindam sang high school gi chairman cum administrator S Merazau Maitei principal cum secretary S Memcha Chanu education S ki assistant director Dr. Elena Soibam Chana Chingba Sarukyake Thauram Aduda Yumnam Hemchandrana Makata Kibada Mairoi Singna skill Hengat Hanaba Hotnabaga Luinana Wakal Losing Hengat Naba Hotnaba Tangai Fadaba Matam Laklabani Aikuigi Chaisu Sing Hiram Ama Natraga Hiram Amada Pitorakpa Ama Lay Aikuigi Cha Sing Asina Kari Kari Khangde Haina Thibagi Mahuta Makoina Kari Hiram da Fai Haiba Thidokadabani Ngasidagi Hogadoriba exhibition Asina Mairoi Singilo Tunalariba Talent Fongdok Hanbada Mating Oiragani Haike Isai sing-singna koina sumnagi larik pau haibetang adu tang pressure tawbiranu ngasi exhibition isep tongan ba isa singi co-curricular activities ki area da involve develop tongabani akoi isa singse khwaidagi hai khraba mi du sumagi weakness leibani khwaidagi strong khraba du sumagi strong area leibani aduna mama mapa oiriba oja parents akoi ithodi ichagi asoibado find out togunate ichagi good point do madu akoina ubiba tamgadabani aduga madu deguda encourage tobigadabani madu akoi mama pana khangdadana jokhatpa ngamdal taragasu school gi principal school gi oja sing makoiga tak thok tasin tobiu Thauramga Mari Lenana S Memcha Chanuna exhibition as a Damahiro Singna Saba model Humfu Amadi craft kipothok kun utli school asina hanasin kiba exhibition singdagi state amadi national thakta sarukyaruba kaya yaukiba singsu utli exhibition as ki saruk ama oina sport painting amadi essay competition pangthokpa loinana Mairoi Singna sakpa khunung isai amadi thangta su utkani Thauramasi NEP 2020 mai pakna innaba ngam naba hotnaba thausil gi saruk ama oina sinmani haike
angang hauji matamda laik tambasi laik khata tamba yadabana marom oiraga adugi mathakta NEP dadi angang sing se laik ta tamba natana soft skill mayam ma human being ama oina taugadaba khangadaba taugadaba tongan ba activity sanabada boiro stage performance boiro exhibition boiro mathang chahi dagi de koi chahi kudengi yamna pi abasu chawrabasu exhibition se angang singi makogi thinking creativeness ade makoi tongan activity se mapung phana bagi damakta NEP 2020 da sumaroina base tawraga makoi punamak sangang singa sigi development mind improvement gi damakta tawjabani Manipur Lenga ke Director of Health Services na Satliba Chahi asigi BSc Nursing tamnabagi counseling tawbada Indian Nursing Council amasung Manipur gi Governor Chatliba Chahi asidagi hauna Nursing College oina upgrade tawbata natana session haunabagi ayaba pirakraba BSc Nursing College of Thobal gi kota yauroktabada mahiroi kayana ningba kainare Manipur Lenga ke Directorate of Health Services na sinduna haukiba August 13 da Jenims ki Auditorium Hall da pangtokiba counseling aduda Thobal gi College of Nursing gi mahiroi lobagi mahuta GNM Training School gi oina counseling pangthokibani panbayai India Government ke Ministry of Health and Family Welfare Nursing Section na Central Sector Scheme of Development Nursing Service ki makhada Thobal gi GNM Training School asi Nursing College onkhatnabagi mathau taba infrastructure amasung mandatory gi senfam kaithoktuna semgat sagatpa horakibani amaromda Manipur gi Governor na haukiba April gi tang ahumda thokiba Gazette notification amada Thobal gi GNM Training School asi upgrade tawbagi ayabasu pikrabani loinana haukiba Central Ministry of Health nasu lising ani kunmanga kuntaruki session hauba yaragani haibagi thajabasu piramki haidi amaromda Indian Nursing Council na haukiba January 18 da thokpa Gazette notification amagi matung ina BSc Nursing tamnabagi schedule asi haukiba June 15 da common entrance test pangthokpa August ama academic session hauba aduga admission gi aroiba matamna September 13 haina schedule semlakibani ningsing bayai haukiba June gi tang kunmari da Manipur Lenga ke Director Health Services na Manipur gi oina BSc Nursing tamnabagi chawrakna seat humfumanga gi common entrance test pangthokibani masida nauna upgrade tawraba Thobal gi College of Nursing gi apunba seat nifu amasung Churachandpur gi Nursing College ke seat kuntra punna seat humputara gi mahiroi loinana counseling tawbagi mahutta hanagi GNM Training School gi mahiroi oina lokhibani handaki common entrance test atuda Manipur gi oina punna mahiroi lising ani ga kontra taret na saruk yakibani Manipur Lenga ki Health Services na hauzik sathariba thorang asida Manipur gi mapalda chatuna private oina nurse tamba ngamjadaba mahiroi singdadi chauna ningba kaihale hirama sida Manipur gi mapi mapa oibiriba governor na mityeng changbiraga hairiba college asida handak chahi dagi BSc Nursing tamba fangan biu haina mahiroi kyana pukning chingsilakle Hauzi Pagi Maraktan natin break amatang lominase. Shija Breast and Thyroid Clinic, Shija Hospitals na lagliba August ki tarik kun mga dagi kontra faubo free breast and thyroid cancer screening camp ama pangthok jagadawri. Mammogram ama sungmari lay na ba investigation na 20% concession loy na procedures na 15% concession gi kudong jaba pizari. Breast and thyroid kamari lay na ba hakchang ginuay taba lay biragadi kudong jaba silaw biho akupa marol di damag Shija Hospitals sa pau pobiro. Honglakliba punsigi lambisida araiba chaba yaba makai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Tada Gibe makigano Azab thamo Sige yumse next TMT na checksin na laksilaga thamkhrabani ne Dadarang se juhar habaga amta kidarbo Asumna mayamna na machalbo ngapshan lugum masigi yumasibu asoyangan kokadabagi next TMT na ngapseli next TMT juhar habading ngakokna na basembani German technology sina bana concrete ka tokna tinaba matamda kapangul amuk hena angle adli next TMT strength is in the quick matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup
ब्रेक तुंगदा तनाम नोकचरी मखताबा पाउ पिजरी चटखिबा तांग कुनमंगा दा इम्फाल जुरी लंबीगी नुंगबा योरमदाइदा गैस बुलेट टैंकर में एक्सीडेंट थोकपदगी लेखिद्रबा हुइकप मनिंग लेकाइदगी थौनाउजम दमेंद्रगी इमुंग मनुंगी अवाबदा सरुकियाबगा लोइनना एमडीए ना सेलगी मतेंग पिखरे खोंगसदादुदा एमडीए की प्रेसिडेंट साइखोम बाबुडोन एडवाइजर सामम गंगा असिस्टेंट जनरल सेक्रेटरी के.एच. संगीचरण अमदी अतै थौपुबा क्याना सरुकियाखी जनरल सेक्रेटरी संजय खेत्रुमेम मखाताना नुंगजुथा मतम ओइबना ड्राइवर सिंह नेशनल हाईवे असिदा लमजेन तानबगी थबक तौबिगनु मसिना पामदबा थौदो कया तोइना थोकले नेशनल हाईवे अनि इम्फाल जुरी अमदी दिमापुर लंबी की फिवम का हेना फतबना ड्राइवर सिंह मोंगफम गुमले मरि लेनबा सिंगना हाईवे अनि असि मतमगा चुनबा मवंगदा अथुबदा सेमजिनबियु अमरोमदा लंबी असिदा गाड़ी थौबिरि बैचलिनाउ सिंगना करिगुम्बा एक्सीडेंट नम थोकपा मतमदा हन्ना यंगलमदना चटपा तौबिगनु ngahakta oirabasu mateng taubiyu masina punsi amubu kanbada achoba mateng oigadoribani haike Highway 37 bo road national highway 2 bo ro nungju tha na mara moraga lambi phataba matam chana maintenance to bidam na mara moraga sugumudu su gari gi ichinau singi daibak thiba yaba driver gi punchi mango yaba mayam ma thok to de thoi masiju matam chana lambi singi bu khoi maintenance to biu haina mari lenaba authority jingi mafam da su ai mai puni jinjari अमरोमदा लाइखिद्रबा ड्राइवर दमेंद्र की लोइना बिना महाकी पिकलिबा मचा सिंह येंगलगा मरि लेनबा सिंगना अंगंबा मतेंग पांगबिनबा हाइखे मकोई गाय पनामगिनमा अंगम संगी मतम बमदगी मतेंगी तंबिनी जगे What's needed to realize oncology precision medicine globally haiba hiramda Karkinos Manipur Cancer Care Institute na senduna scientific program pangthokre classic grande da pangthokpa thoram aduda Karkinos Manipur gi director CEO Dr. JS Moirangthem amadi Manipur gi tongan ba hospital singi cancer research ki Dr. Singh Sarukya ke Massachusetts General Hospital Cancer Care gi director amadi Harvard Medical College ki professor Dr. Kate Flaherty-na presentation pikhi thoram aduda cancer research toriba Dr. Singha question and answer session pangthokhe Manipur Human Rights Commission ge acting chairperson Kangjam Khagendrana home da laiba angang singi livelihood kamari lainaba policy semba ki tangai fadaba lai haina Imphal East district ke manung chanbada laiba children home ahum da chatuna mafamadu ki fibam yengsin kibada haikibani Mari lainaba policy si semba ki tangai fadaba laibagi matangda wafamasi fongdokibani hairi kongsada da Human Empowerment for Social Integration hesi Kurai Nandabam lekai da laiba Society for Progressive Development SPD Kurai tungam lekai da laiba amasung Chanura Laikol Universal Caring Mission UNRCA Phil Kurai Charentong Merangkampuda Chatuna Children Home Singi staff amasung angang singa wariwatai sanake acting chairperson Kangjam Khagendrana home dalaiba chahitara Nepal dagi kunmanga fawgi manung dalaiba angang singi chahi matam ase punsigi yamna maru oiba tangka kamani makoi gi livelihood na chingba singi yenglaga government na policy ma sembagi mathau taba laibagi matangda fungdokhi Senior Citizens Forum Mayang Imphal ki chahi ama mapung farak pagi ahan ba mapokumon thauram Mayang Imphal dalaiba Manipur Valley Academy ki auditorium hall da pangthokre lising amaga chanipal marfudara mathoi da thoki ba Anglo Manipuri War amadi lising amaga chamapal kuntra mapal gi nupi lalda Mayang Imphal dagi sarukya kiba mioi manga gi imung manungda achamba khudol pot pidunai kai khumna botki foundation dega mari lainana Mayang Imphal AC amadi masiga thangnana leiba khulsing dagi forum gi anoba member kyana enrollment tauki loinana L Ivom Chasar iba the bird's eye view of Mayang Imphal Lyric Amasu Fongki Thauramadu Kaide Manina Senior Citizen Sing Asina Laibaki Oiba Tabak Thauramda Achoba Thaudang Lobuyai Matam Sang Experience Lairaklaba Pungning Wakal Law Sing Mayam Amatheng Narakle Aduna Afaba Fataba Kangle Aranba Tauba Sing Wa Haibangam Liba Asi Senior Citizen Ama Oibagin Haike Central Agricultural University Lamphelpat ke Directorate of Extension Education na Manipur Kisan Sangha Manipur Branch amadi ICAR gi Indian Institute of Oilseeds Research Hyderabad ka khutsam naraga Integrated Farming System and Oilseeds Production haiba thim da nomagi oiba awareness cum training program ama Bisnupur District ko inam SC ki manung chana leiba Hainau Bog Awang Community Hall da pangthokre awareness cum training program adu da yenau lising amaga chamanga ka taruk sprayer pump taruk biofertilizer bottle taramathoi amadi
coriander maru kg kunsu longmisingda yenthokki tharamadu organizing secretary all India Bharatiya Kisan Sangha Dinesh Kulkarni vice chancellor CAU Imphal Anupam Mishra Eastern and Northeast organizing secretary Bharatiya Kisan Sangha Srinivas Ji President Bharatiya Kisan Sangha Manipur Prant and Induvusan Din and DI CAU Imphal Professor Indira Sarangthem Amadi Directorate of Extension Education CAU Professor PS Ranjit Su Sarukyaki Tharamaduga Mari Lainana Dinesh Kulkarni na Manipur asi agriculture ki pothok marangkai na puthok payaba lamdam amane pothok marangkai na puthok tuna mipal tangdaba lamdam ama oina ba hotnabada lomi singi thodang yamna chawi maram asina ngasi aikoi ni yanthok liba potlam sing asi mafam amadi maram chana sizinaraga pothok marangkai na puthok na bahon asi haike CAU Imphal ke Vice Chancellor Dr. Anupam Mishra na makhatana Bharatiya Kisan Sangha na India da lomi singi damak lawriba thodang ase aikhoi khudingmak na pukning thogatli Manipur da su Manipur Prant na sinduna mafam ase da lomi singi damak khanduna pangthok liba training program ase da sarukya riba lomi singi damak law lok paloiraba matungda hangduna legadaba lawfam singda manama sing maruina hangam thaduna thau marang kaina puthokna ba achangba potlam khudingmak soidana piragani haike All Manipur Chess Association के मीटिंग मखादा सिंगजमे Assembly Constituency के MLA Yumnam Khemsan na sponsor tawduna anirak suba state level Singzamai Assembly Constituency MLA Trophy Open Chess Trophy 2025 Service Recreation and Organization of Youth Singzamai Thongam lekai na sinduna ngasidagi hokre hawdopagi thawramaduda Imphal Municipal Corporation ke Mayor L Lokesor Ward number 16 ke Corporator Thoksom Eliza Amadi Service Recreation and Organization of Youth ki President Ngairangbam Indra Kumar na maroiba miyosing oina sarukya ke tournament ase da sanaroi marfudara humdoina Category Mari Tokna Kaidoktuna Lamba Tonagani, Tauranga Mari Lenana Ngairangbam Indra Kumarna, Hogalakliba, Chase Pusanaba Pamba, Sanaroi Singbu, Tungda Faba Sanaroi Amamam Oinaba, Makong Somba Oina SC Asigi Oina, MLA Gimatingaluna Pangtopani Haike. Honorable MLA Yumnam Khemsan na yamna chawba dai ta ma logi naga sigumba tournament na se pangtok sa bangam kibani players na punga hadana international ge thak da yobangam na ba khoina ba khong kitang chomjaba se aso angam jawro su bigani Taubal District Olympic Association Sinduna District Asig Ahan Boina Pangtokadoriba District Olympic Games 2025-26 ke Organizing Committee Sem Krabamatung Games Asiba Masak Tokna Pangtokna Bagi Khananina ba Haukre Taubal District Asig Tongan ba Grand Venue Singda Discipline Kundalak liba September Kunmari deki kun Nepal Fauba Pangtokadaba Games Asig Matangda Jet EO John 3 Taubal gi Conference Holda DC Taubal Hanakamai IAS na Mayay Tangbal Lauduna Organizing Committee Subcommittee Amadi Games asibu hena masak thokna pangthokpada mathau tawgadaba singi oiba mifam ama pamkhre mifam aduda district asiki district level sports association singi luchingba senior sports sympathizer social organization singi luchingba institution organization singi head district administration ki makhada leiba DLO singna sarukya ki game asi mapung fana amadi effective oina pangthoknaba game asida mathau tawgadaba singi mathau sing khangminakre event sing pangthoknaba gi damakta district asiki tongan ba mafam singsu lepkre mega events asi Manipur Olympic Association ki guidance amadi advice makada district administration ga punna tongan ba educational institution government department organization NGO business fraternities amadi sports sympathizer loinana yasna chingba kayagi support makada pangthokna ba pandam thamli chaurakna participant lising ani romna game asida sarukyaduna competition sing asi pangthokani haiki Rosalakpada Mariba Paum Kana Pizari Hypo Zadonang Lekidabage Marfudara Marisu Ba Ning Sing Thoram Pangtokre National Sports Day gi Thoram ngasi Manipur gi mafam kharadasu pangthoknakre Amadi IDP sing namasa ke mayumda amuk hanjinduna hana gi punsi mahing dehing ba pamle karamba matamda ngamgada ki haibati khangba ngamdri Hauzik Pauge na dia Sibina Sandok chaba Manipuri pau matang asilo sinjare mejeng tabri papumna makpo amuka hana khurumjari